Erangda Mityeng Changdrabasu Handloomdadi Mitabajatni Partygi PM Melonida Modina Shirui Hakpa Khudol Tamkhre Manipur Thokliba Kanglupki Erang Loishinanaba Mityeng Changdragasu State Asigi Handloomdadi Prime Minister Haifet Mitabajatni Prime Minister Narendra Modina Partygi Mahakafam Manava Georgia Melonida Shirui Yakpa Mugagi Lengyan Fiyama Khudol Tamkhre Thawong aduna maram oiraga Manipurgi indigenous heritage amasung craftsmanship ta malemgi miyamna Mityeng changba haurakre Ukhrul district ki Shirui chingdol khakta da hauba lai makhal ama oiriba Shirui lili yakpa lengyan fi asida tangkhul furup ki khutsa aibagi mami yamna chawna tare lai makhal ase tangkhul furup ka yamna naknaba mari leinabagi mathakta furup asegi oina saukthokchaningai oiraba symbol oiduna lakhibane Prime Minister na Partygi mahakafam manava Georgia Melonida Iri muga na saba lengyan fi amasu Khudol Tamkhre Iri muga asi Asami culture ga yamna nagnaba mari lainay awang nongpok lamdamda muga phi makhal asi puthokpagi matangda Asambu India khakta natana malemgi miyamna sakhangna duna lakhibane Asamda iri muga bu peace silk haina su khangnai muga makhal asi yamna thotpaga loinana inbada ayingbadagi mapung fana ngakthokpa ngamme Muga tinda karigumba makhalgi akaiba amata thokhandaba mawongda puthokpa muga fi oiba maramna iri silpo malemgi aying asagi khalda akaiba thokhandana mahausagi oiba mawongda puthokpa muga fi ni haina malemgi miyamna launaribane Asami singna natki oiba thauramsing pangthokpada fi makhal asi tangai fadana sizinadaba yade ningtham tha matam khakta natana kalen tha da sizinaba matamdasu ka hena saba phawande India gi tongan tongan ba mafam maruaina awang nongpok lamdamda puthokliba atang makhalgi polamsing malemgi miyamda mayek sengna khangananabagi pandamda PM na Shirui yakpa lengyan fi amasung iri silki lengyan fi adu Partygi PM Georgia Melonida Khudol tamkhibani haire chingi lamdadi nongmai fabagi pau itata de tampaktadi salak sare Pambeina Luchingba UNLF ki Cadre mari fare Afaba Makhalgi Nongmei kuntraga nipan drone Jammersu Fagatkhre Manipur Police na Luchingba Joint Security Forces na Lamsang Police Station gi manungsa na laiba lamdeng da sathakiba khanaba operation da Pambeina Luchingba UNLF ki Cadre mari yamlaba khulai ka kona na fagale haina police na phongdorokle Imphal West ki SP office ta pangthokpa pawgi mifam amada SP Khetri mayum sibakanta na hai lamsangi mafam amada lut tawkhiba khulai amadi nongmai maru yonbagi lekhun ama phangbadagi Lamsang Police Station na konba lamdeng da akhanaba operation ama chathakhi Operation adu da Pambeina Luchingba UNLF ki active cadre ani insas LMG ani magazine ahum amadi kapthokiba nongmei maru round 10 ga mariga kona na fagatkhre faraba miyoi sing adudi mayang Imphal konsai dagi Haisnam Thomas sahi kunmapan amadi lamsang haibong pokpi mayai lekai dagi arambam tomton sahi kungamapan nei makhoi ani adu phabagi thabak chathari da makhoi ga loina basingna security force tamna nongmei kapsilakpadagi nakalani khutthoknakhe matung tarakpada nongmei kapsilakpada chenaba Cadre ani fakhe faraba miyoi ani adudi ningthaujam Rakesh Singh amadi chingakham Mahesh kawe SP Sivakantana makhata na hai fagalaba Cadre Singh adu wahong pahong sathabada Pambeina Luchingba UNLF ki Lance Corporal Naurem Bijay alias Masagi yathang matunginna khulai yonanaba lakhibani haidorokhe mamangdasu Police dagi lakhiba khulai amadi nongmei marusing yonbada chenai haina haidorokhe Combined Forces na makhata na satharakpa operation gi saruk ama waina ngasi Manipur Police Assam Rifles amadi CRPF ki apunba team amana lamdengda leiba leingakna ayaba pidaba Pambeina Luchingba UNLF ki kem amada thiba humbagi thabak sathabada khulai kunmapan phagat pangamkhe fagalaba khulai sing adugi manungda AK series ki rifle taraga mathoi M series ki ahum sniper ama carbine ama gas gun ama air gun ama shotgun single barrel mapan pump action single barrel ani double barrel mari single barrel ani 3-inch mortar ani RPG 7 ama pokhai hananaba masak sing anti drone jammer na chingba yaure Combined Security Force na ngarang fagatkiba khulai singdi AK series ki taraga taruk 9mm pistol mari M21 rifle ahum M4 rifle ama M16 rifle mari amasung .22 gi rifle ama ne masiga tharaga punna khulai kuntraga ni pani haire police tagi lakhiba khulai gi maramda khangba leiravade manak nakpa police station singda report tawbiyo lamdam asida ingtapa phibam hanjin hanana bohonavada misam miyam gi cooperation mathau tai haina su mahakna makhata na phongdokhe
Cockroach Janata Partygi follower Numit Kharanida million taraga humdo Youkhre. CJP gi X account India da matam kharagi oina thingjinkre. Numit Kharanigi manungda Cockroach Janta Party CJP gi social media platform ama oiriba Instagram gi follower million taraga humdo yauduna BJP dagi hengatkre. Party asigi Instagram da post yankhai ga taruk thagalakwaga loinana laibak asigi political culture amasung laingakna hiram kaya da fail oibagi thawong karyam kathaina ba video amasung graphic kaya marum thagalakhe. May taraga tarukta a visit Deepak kauba political communication gi mahiroi amana viral movement asi hawdorokhibane. United States ta mahitamba miyoi asina social media platform X da miyoi kaya register tawrakna ba invite tawkhe. Ahan vada fagi zugai gi waina online da hawdokhiba thawrang asi India da naharol singi oiba safu kalaba social media movement ama oiraklai. Karyam kathaina bagi mawong da post kaya social media da thagalakhiba kanglup asina Haujikti laibak asigi oina khwaidagi chawba political party singa fawba changdamnabagi phibam da lagle. Cockroach Janta Party na thagalakba post amana hai subnagi numit marinigi manungda party asi laibak miyam maruwaina naharol singna pamnabagi chang hengalagle. Naharol singi matik mayai miraiba yade haibadu mayek sengna utle. Malemda khwaidagi chawba political party ni hairiba BJP dagi fawba henna party asibu miyamna pamnaba hengalakle haire. Instagram da thagalakpa warwal amada CJP na hai haujuk phawbagi waina Instagram da BJP gi follower million 8.7 lai Aam Aadmi Party gi follower million 1.9 amasung Congress ki na 13.2 million oiduna khwaidagi mangjil thana laire naharol singidamak lingkhatpa naharol khaktagi oiba party asibu laibak asigi chahi nauriba miyoi kaya na pamnabagi sangwang khalaklai sairaksida CJP gi X account matam khargi oina India da thingba thamkhre Maikai kaya dagi wakat laglaba matungda party asigi account matam kharagi oina thingjinkhibani haire. Maharashtra dagi hawrakiba a visit dipkena naharol singi online movement ama saganabagi pandamda party asi linkhatkibane. Dipkena mamangda AAP gi social media team da yauduna party gi mingchat thangatnaba honaramkhiba misak amane.